ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯅꯣꯡ ꯂꯦꯞꯇꯅ ꯆꯨꯕꯗꯒꯤ ꯏꯝꯐꯥꯜꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥ ꯏꯁꯤꯡ ꯊꯨꯝꯖꯤꯟꯈ꯭ꯔꯦ꯫ ꯅꯝꯕꯨꯜ ꯇꯨꯔꯦꯜ ꯋꯥꯔꯅꯤꯡ ꯂꯦꯚꯦꯜ ꯃꯌꯥꯗ ꯆꯦꯜꯂꯦ꯫ ꯅꯝꯕꯣꯜ ꯇꯨꯔꯦꯜꯅ ꯋꯥꯔꯅꯤꯡ ꯂꯦꯚꯦꯜ ꯃꯊꯛꯇ ꯆꯦꯜꯂꯦ꯫ Enquiry Committee findings ꯂꯥꯡꯈꯠꯇ꯭ꯔꯤꯉꯩꯗ MSTꯒꯤ ꯕꯁꯇꯒꯤ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯋꯥꯍꯩ ꯂꯧꯊꯣꯛꯅꯕ ꯏꯟꯁꯇ꯭ꯔꯛꯁꯟ ꯄꯤꯈꯤꯕ ꯂꯩꯇꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤꯕ ꯑꯁꯤ ꯑꯉꯛꯄ ꯐꯥꯎꯏ ꯍꯥꯏꯅ MP ꯗꯣꯛꯇꯔ ꯑꯉꯣꯝꯆꯥ ꯕꯤꯃꯣꯜ ꯑꯩꯈꯣꯏꯖꯝꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯅꯣꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯎꯈ꯭ꯔꯨꯜꯒꯤ ꯁꯤꯍꯥꯏ ꯈꯨꯅꯧꯗ ꯂꯩꯕ ꯔꯤꯇꯦꯔꯤꯡ ꯋꯥꯜ ꯑꯃ ꯅꯤꯡꯈꯥꯏꯔꯛꯄꯗꯒꯤ ꯅꯨꯄꯤ ꯑꯃ ꯁꯣꯛꯂꯦ꯫ ꯏꯝꯐꯥꯜ ꯖꯤꯔꯤꯕꯥꯝ ꯂꯝꯕꯤꯒꯤ ꯅꯨꯡꯗꯂꯥꯜ ꯃꯄꯥꯗ ꯆꯤꯡ ꯅꯤꯡꯈꯥꯏꯕꯗꯒꯤ ꯂꯝꯕꯤ ꯐꯥꯎꯅꯈꯤꯗ꯭ꯔꯦ꯫ ꯑꯃꯗꯤ ꯃꯅꯤꯄꯨꯔꯗꯒꯤ ꯂꯩ ꯃꯄꯣꯛꯐꯝ ꯔꯟꯖꯤꯇꯥ ꯌꯥꯎꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯔꯁ 15ꯗ ꯉꯁꯤ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗ꯭ꯔꯧꯄꯗꯤ ꯃꯨꯔꯃꯨꯅ ꯂꯦꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯅꯦꯁꯅꯦꯜ ꯐ꯭ꯂꯣꯔꯦꯟꯁ ꯅꯥꯏꯇꯤꯡꯒꯦꯜ ꯑꯦꯋꯥꯔꯗ ꯏꯪ 2025 ꯂꯥꯟꯊꯣꯛꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈ꯭ꯔꯦ꯫